Hangjare Elite Dog Training Center Lamdeng Awang Leikai South East Asia IPO champion anirak oikraba World gi maming leiraba Thailand gi dog trainer Johny Douangpanya gi makhada train tawraba ningthina khang hairaba trainer singna takpi tambiga tawba training center ama hangjare Adom gi nusijaraba hui singbu anauba technique kaya ga loina na takpi tambiriba training center asida pubirak-tuna hena singba hena haiba inba adom gi khudong thiba kaya da mateng panglak pangamba marup loi ama ohenbio maruina pijaga tawba training singdi guard protection tracking obedience amadi agility ngasimak contact tawbiu ngasimak lengsin birau pak chawraba training ground matik chana leiraba Elite Dog Training Center Lamdeng Awang Leikai